Sinda dam da leiriba ising sing asisu ngaksenduna thamnanaba hojik paikhatliba dam asigi akoibagi fencing khabagi thabak ngase Manipur gi Chief Minister N Biren Singh na hakthengna chatuna yengsinkhre yengsin khongchet aduda Chief Minister na phongdokhibada Manipur da ising marang kaina phanganba ngamnaba tongan ba ising kannaba nattraga yoksinduna thamba ngamnaba project kayasu state asida paikhatlagani haire masigi mathakta catchment area singda umang wamang kokthokpa thingnabasu akanba thabak lengak asna paikhatle Amaronda Chief Minister nasu Manipur da ahanba oigadoriba margin singdege ibudau margin polo complex fawba yoba yaba roadway semgalibagi project asisu yengsinke Chief Minister na haikibada paikhatlagliba roadway sina afaba connectivity ama lehenbata natana masina lamkoiba lakpa miyoi singdasu anauba mahau ama pibata natana tourist sing lakpada masing hengathalagani loinana eco tourism busu hena chawkhathalagani haike